ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯚꯤꯗꯤꯑꯣꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯕꯣꯕꯤꯂꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯪꯒꯤ ꯃꯉꯥꯅꯤ ꯂꯩꯔꯣꯜ ꯆꯟꯕ ꯅꯨꯃꯤꯠꯅꯦꯕꯀꯣ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯇꯪ ꯃꯥꯒꯤ ꯂꯩꯔꯣꯜ ꯆꯟꯕꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯃꯤꯟꯅꯁꯤꯅꯦ꯫ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯊꯥꯈ꯭ꯔꯕ ꯑꯊꯧꯕꯒꯤ ꯉꯁꯤ ꯃꯉꯥꯅꯤ ꯂꯩꯔꯣꯜ ꯆꯟꯕ ꯅꯨꯃꯤꯠꯅꯤ ꯁꯤꯅꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯃꯣꯏ ꯁꯦꯡꯅ ꯊꯋꯥꯏ ꯀꯠꯊꯣꯛꯈ꯭ꯔꯕ ꯌꯥꯝ ꯑꯁꯤꯗꯤ ꯉꯁꯤ ꯂꯥꯏꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯇꯤꯟꯈ꯭ꯔꯦꯗꯣ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯗꯤ ꯃꯥ ꯎꯔꯔꯣꯏ꯫ ꯊꯧꯅꯥ ꯐꯕꯅ ꯇꯧꯍꯟꯕ ꯂꯩꯇꯕ ꯏꯃꯥꯅ ꯀꯔꯝꯅ ꯀꯥꯎꯒꯅꯤ? 아궁다 이까이 kumnabu chelo umtang uche attention de lebiro strike line chun salute down dismiss. ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯎꯕꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯨꯀꯤꯅ ꯍꯥꯏ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯁꯤꯕ ꯈꯣꯠꯄ ꯑꯝꯇ ꯊꯥꯡꯒꯠꯂꯛꯇꯦ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯏ ꯊꯥꯒꯠꯂꯤ ꯃꯌꯥꯝ ꯊꯥꯒꯠꯂꯤ ꯑꯩꯈꯣꯏ ꯅꯣꯏꯒꯨꯝꯕ ꯃꯤꯒꯤ ꯊꯤ ꯅꯠꯇꯦ ꯉꯁꯥꯏꯒꯤ ꯃꯣꯏꯗꯤ ꯊꯤꯕꯥꯏ ꯈꯣꯟꯒꯤ ꯊꯤꯖꯤꯠꯄ ꯇꯥꯆꯞꯄ ꯇꯥꯆꯞꯄꯤꯁꯤꯡꯁꯤꯅꯅꯦ
ꯑꯁꯤꯅꯤꯅꯦ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄ ꯃꯇꯝꯗꯅꯦ ꯅꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯊꯥꯡꯒꯠꯇꯦ ꯑꯗꯨ ꯊꯥꯡꯒꯠꯇꯦ ꯑꯗꯥ ꯊꯥꯡꯒꯠꯇꯦ ꯑꯩꯈꯣꯏ ꯊꯥꯡꯒꯠꯂꯤꯌꯦ ꯅꯣꯏꯒꯨꯝꯕ ꯂꯣꯠꯁꯟꯅ ꯊꯝꯕ ꯀꯨꯞꯁꯟꯅ ꯊꯝꯕ ꯃꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏꯁꯦꯀꯣ ꯁꯤꯅꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯏꯕꯨꯡꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯥꯏꯗꯤ ꯐꯣꯡꯗꯣꯛꯆꯕꯅꯤ ꯃꯥꯒꯤꯗꯤ ꯍꯥꯏꯗꯤ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯥꯏꯔꯝꯂꯦꯟꯗ ꯂꯩꯕ ꯑꯣꯏꯁꯅꯨ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ